Pung nifuga nipan ke manung da phakadabani MMWO laingakna santi hanjile haiduna leiringai seraksida nahan torbung da nongmay amadi bom kapsilaki badura sienabasing pung nifuga nipan ki phawgi manungda phaduna loge ba thabok lokhadabani haina MMWO gi president MA Jesapna phungdokre ngarang hata da leiba MMWO gi office ta pangthuki ba pawmising unabada mahakna makhata na hai government gi maikei digi santi hanjile IDP sing mayum da hanjin hanba hore haina utchairaga nahan numidang central security force masing yamna deploy toriba kangbai rom digi bomb yauna masing yamna ba nongmai ron kya miyam da target tawduna kapsilak pa sithi tawhangi yauna tawholakpan haina lawdab ngamroi sahi ahumlo mayum mekai thadok tuna relief camp singda sangpham lawduna leiruba IDP singna masagi mayumda hanjilakpa horakpaga bomb amasum nongmaina singba kapsinduna target taw haibisi government IDP sing masagi mayumda hanjin hanana ba lawrakliba khongthang asi thamoi singna thanglakpa nati haibisi mek senglakli ML se sabana phungdrokli mauna hai lamdam asigi miyam marakta matam sangna mukna ba thokonduna social fencing ama khadabi yadi haibigi mawongda central government English ngani ga tarago humdoidigi thanglakpa khongthang asi nong gi mek senglakli miyamgi punsi lanthum aki akhang thokwanbadagi ngak thokpa ngamloidaba oirabati lamdam asida central security force leibigi mathau tadre mangna haiki India gi geographical territory ngakna ba honariba duda India gi citizen oiriba Manipur miyamgi punsi gi security atamnana hena insecure oheliba sin takpadi Manipur santi hanjilakpa central government amadi Manipur gi PR government pamdri haibisi ngarangi thaudo duna mayek singna takli maram asina miyambu ngak seloidaba security force Manipur miyamna mathau taraktanaba masak ama oiri makhatana irang thokiba thaudo do amuhana Manipur gi mapam amatara thokaloi haibigi sapsaba central government amadi Manipur PR lengana pibigadabani nangi thaudo du sienaba khulai paibising pung nifuga nipan gi manungda phaduna loge ba thabuk lakhadabani haina MA se sabana phungdoki aki akhang pohon badi sumdaba thawongni matam khra nongmai kapal lepluraba matung amuk mitei khun tamna nongmai amadi bom kapsin landarakpa kokizau terrorist ki thawang sina mipai thabai ba pukhali kokilamen tuhen ma kokizau singna mapalam dagi narol sanglakpa khulai paiba singa kusamnaraga Manipur gi separate administration lawgani haibigi demand tawduna mitei phurupta atamnana nongmai amadi bom kapsin duna mitei na khundari ba lam makhai lakshinana bu honaribasi yengduna leibasundi State asida PR lairakpadagi nongmai amadi bom gi makol tarudraba matungda khanghauduna Sursampur district tai nariba Bisnupur district ki Fagak Sau Ikai police station koliba turubung sabal lekai tamna koki terrorist na bom amadi nongmai round kya masing thingamdana numidangi matamna kapsinduna landarakpasi mafamdugi khunjasing takthokna hotnabani haina lawgani tanthoknaba hotnabani haina lawgani koki militants singna sathariba lan asi mitei do oina tawri mitei di lan pamdabadi gi khungak pasingna hana pairamba khulai sing state lengak ta pisingkhre koki singi di makoina pairi bu khulai amata phagat pamadi state lengak ta pikhala ko leitri hain lawi masigi khudong saba lawraga koki lamen tuyen singna aning mathabak hektamak mitei khul singda nongmai amadi bom kapsinur ken khangan bigi thabak sing sathari state sida hojik chalai di besi PR lengani PR lengak ti tawge ta tawba ngamba aduguma lengakni haina miyamna lawnari ado hanadagi Manipur gi PR lenga sidi thoklibi irang yengba madi taba khakta leiri koki singna mitei phurupta bom amadi nomai kapsinduna ken khangan bigi thabak khara henmali maduna PR lengak sina security forces naduna tawbiya ba thabak tawbana sumgani haiba pawningkhol pauksi gi editorial miyamda thamjari nini gi khongchata Modi Assam da lakturi Prime Minister Narendra Modi Nini gi oiba khongsat amada December kunda state da laklagani haina Assam gi Minister Himanta Biswa Sharma na phongdokri khongsat asigi damak sem sari basing yengsin kiba Sharma na pawmising daiki Prime Minister thangsunam ki nungthil pung aniga nifu ga manga tabada Guwahati da thunglaragani amadi Borjwar da Assam gi ahanba Minister Gopinath Bordoloi gi mitam ama maikhum hangdokani madugi matungna Modi na Lokpriya Gopinath Bordoloi International Airport ki anawa terminal ama hangdokani haina magna phongdoki magna ki numit adumakta da Prime Minister Airport manak pangthokpa miyam gi rally amat wangangani rally adugi matung Assam gi tuan mafam singdagi party workers ngama sublusing basing wari sanana bagi dama Modi state BJP gi headquarter satkani haina magna phongdoki sarmana ha ki Prime Minister
Koinadorada leiba State Guest House ta ahing lairaba matung mathangi numita Brahmaputra Turel Jahas amagi mathakta khangatlaba mahairoi kangbu amaga parikya pesar sa pangthokani madugi matung lupa crore lising taragani thui changna sagadaba ammonia urea plant amagi ore yum tamnabagi dama Dibrugarh district ki namrup satringai mamangda mak nauna sawa Shwahit Swamrak Khetrada Satkani haina minister na phongdokhi Namrup tasu Modi miyangi mi pamamada wangangani haina su paus to makhatari Pakistan ki awang nungsup thangba sarukta anti polio team de attack tawkhri ani sikri Pakistan ki awang nungsup thangba saruk Pakatun Khwa KP province nongmai paibe sakang dawasing nongmai kapada policeman amasum manakta satpa ama shiri haina police officials na phongdokhi attack ado province ki Bazo district thoki nomai paibe sakang dawasingna polio team amadi attack tawbada police official ama kudak shiki atopa misam ama attacker sing adu phana bo khona bada nomai paibe sing kapada shiki haina local police official sing leba ko kono mita phongtoki attacker sing du attack tawram laga mafam adu regi cn ki haina police na ki attacker sing adu phana ba search operation ma sa thari haina police na makata na phongtoki english ngani ga kunga manga gi final polio drive government na haukraba matung nong malayraga eti adu lakpani amasum final polio drive December kunga mathoi phabu satakani eti adu yaning daba phungdokladuna KP gi minister Sohel Afridina thaudo do miyoibu khunai amasum national responsibility da khut thabane amasum anti polio campaign akaiba mata ohelwaiki polio workers amasum makoibu ngak sianaba thabak sinakiba security personnel singna makoigi national responsibility pangthokli maralebe sing serak pigani haina makna makhata na phungdokhi Thailand Cambodia kapna bada Thailand mi taraga mapan sikri Thailand amasung Cambodia kapna bada yamdrabada Thailand mi taraga mapan misam taraga mapan sikri amasung miyoi la ani gi lisung humdra hena lanjenare haine Thailand gi defense ministry ni yum sakhisun numita laktokri Defense Ministry ki spokesperson Surasan Kongsiri na ki laiba ko numita ahing degi yum jakaisa numiki ayuk phawa Cambodia na border area singda khulai asawu sing sijinaduna Thailand da makhatan attack tokhi amasum Thailand na khut anki mafam khrada thamba curfew khudak ki sanagani haina Thai military na laiba ko numita sulak tokhi Thailand gi Foreign Affairs Ministry na Thailand Cambodians border oiriba phibam gi matangda leba asigi phirep leba ko numita amuhana laukthokhi anu spauks na makhatari Cambodian hana ceasefire ma laukthokpa ceasefire du asengba masum tungkoina satpa ohenba masum mind semdokpada puksiel sengna masum punna lumna lauduna mateng pangma mathau tai haina Thailand gi Foreign Ministry na haikena su paus na makhatari Manipur bu mahausa ge phibam da hanjil hallu haituna Delhi digi sakel thauduna lakhiba Malem thongam ngasi sekmai yorak khreari